Tehsil Taratarit Semlakhiba Adubu Kda Maikeidagi Pendaba Fongdorakli Ladakh administration ki Maikeidagi Union Territory aduda Anouba Tehsil Taratarit Sembagi Warep Lerakhiba aduda Kargil Democratic Alliance ki founder Sajat Kagilina yaningdaba Fongdoktuna Kargil amasung Dras anigi marakta hanthana yengbagi thawongni haina lengak adubu maral sikri Amaromna Union Territory adugi Lieutenant Governor Vinoy Kumar Saxena Khongthang adubu administrative ki oiba chobo khongthang amani maduna lenga ki governance ta hana leiramba fibam dagi afaba kaya obo fanglagani haiki Saxena na maha ki social media poster Anouba Tehsil Taratret semba ki khongthang adubu approve tawre hairakli maduna Union Territory aduda hana Tehsil taramanga leiramba dagi kuntrani thoi suan gedawri lenga ki Maikeidagi grassroots level da amadi miyam da governance ki thabak thoram sing nakshin bangamna bagi pandamda Anouba Tehsil Taratret asi hapchin kibani hairi Khongthang asina administration da mafam maga amaga nansin nabagi thabak leiramba adu leireroi loinana revenue khungam khudimak tehsil amagi makhada yengshinba yaragani aduga tehsil khudimagna district amagi makhada lengak chalaiba yagadoribani Anouba administrative ki oiba khongthang asina le district ta tehsil manga Kargil da tehsil tarit Changthan district ta tehsil mari Nuba district ta taruk Janskar district ta mari Sam district ta manga amasung Grass district ta oina tehsil ama leigedoribani Saxena na makha taraduna khongthang asi Prime Minister Narendra Modi na kumja lisingani taramapanda Ladakh po Union Territory ama ohenkhiba adugi paringda paikhalakpa khongthangni Anouba Tehsil hapchilakpa asina public service delivery khongjal yangba chokhatpagi program sing amadi manung hanjinba loinana border ge area da leiba miyambu lenga ki service kaya komna fanghangedoribani